Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amuk laubirasi video call de room Tabi 16 suba tangkal chatkhri hanne yinglamkhidri khamjabasu ngamhaudi thausadana chatkiba adu nungaitana yingjahawi phaurakliba nungaitabagi ifut adusu mamanabi singna khangkhidana bahaiduna mamonokna karisu khandaba saduna chatlasi haina arakbo to khamduna mayum tamna chatkhrei somda chekondani tompokna harauna ranjitta pautamli ibohalga thengnarakpa adugi matangda makhongani du karan chanduna table mathakta thammi masana sofa duna nga tharap tawna fami mayok nana famliba ranjitte yenglaga harau minok amanok laga hairai handak se daw yamna yabadon tawri aina khanba khuding mathang thunglakpadona tawi Ranjit na mo pau nungai bagi party macha amdi tawi yabani tawni madu udababu phana kuirine aidi bohalgi masakku uningi aidi amaduni uningi se nang hauji phaba kawba leitrine tompokna kamaina kaudinu adubu haujikti matam khara tumina laikise aiga thengnabai pawdo masa tamjakisano nong khangaudana chatlaga moigi mangda hekle pahaiduni masi hairaga karimnana singna baman ba yauni noklai Ranjit na mo kari tawri kadai lei chapchabidi khanglabo nangbo tamna thise hathu khiroisi pause siamdasu khara khangangise aduga aina tapna tarokda adam yengo hoi ado amasina karam kandagi tokhalase haino masu matam kharadi leijagisano makoyani na sumna wari saduna leiringai tanjaduda thaubana kauduna changlai tamo thauba changlakpa ubada sanaramba waridu chaplepkre sanariba waridu taramgadra hainasu pakhatpagum phauri wangangda anidu tingal thaubada yenglai tamo asumna mila hauriye tompokna lage thomo thauba sumadu hairamlaga karimta khangdaba saduna chungjingna thokpa hawi tompokna thauba nangona tamona wa haigadable thauba mamai onsilai aduga hairai yani tamo hekta haibiyo noma hairage chalo nathau tawro thauba hoi haiduna thokre asumna moi anisu tholaptuna chek loba lakliba miyoi singduga onsinaduna wari sakre somda sunganba exam halakpaga mafi sasat hongduna hathuna thoglai machagi ifingba matawadu ubada rani na hairai kadai chatuni ni thoiba halakpada sungairi ngahakta su potha khodana thaba ma chaludeni kona chalo nangi tamu chonglane nang halakpa ngairi bani karigino nam ta hangnamko tamu chawgido kaisoru baleramoi kona ngasi ye aigi sidi yam thurabani kona hainarasi masi haiduna lumangi haidarakliba masangdu makhut yetki khurakna haigatna prap thokre Rani su machagi matungda ngang duna tanarakli mapam kadai danu kayam kuiraktuin rangbo nang handakse lairik padrabani ko nangi tamu chawlu hongbaiga kaiga sasaralo kuirakanu kuire halaga paduni thabam ta hairakanu exam loidri faudi haina sumangda khamliba gari adu tongduna start tawi Rani su mangolda leplaga makata na hairai thoiba kuirakanu ko hoyimi gari du yang na thaudokre Rani suimungda changkre ngan basu seli hoiromda chatluge thaudorakpani amuk chatluraga kamdauna changani khanbada amuk wakhaladu warakladuna kanna thauramba gari du tapna thaurai thauna wakhal story chatsira chatloisira haina chatlagana kamdauna gari hairaga changba chatragana khangningliba magi mapause karamna kanadagi khangba haina wakhan mawan khali khanba yaba khalaga mamai thangda chattabada lepli hauzik makoyani pau faungnabsu nattabanina
hekta changbasu ngamloiduini. Wakhal khantharakpada chattabada tari thauriba gari adu machi amada khamduna phone adu lokthokduna mu salida call tawrai. Adubu tawriba call adu chatlamde switch off adumak hairakli. Hauzik fawa op sum leibaduda nganba I kabana lori phone du locksat tawshinduna pocket tapjin kraga amuk gari adu mamai leiduna mayumlomda oina thaurakli. Mayum yobaga gari du mafam jana khamlamlabga fat amuk magi kada changduna hiptharai. Asumna numidangi matam su oshilai. Ibohol magi famungda famduna makutna mapillaga makutna mana kutum taduna machil banda tapna tak tak suraga ungduna famdi. Ibem chasu famungda leiriba firol singadu amamamto oina fazana thuptuna fiyande yali. Mapuroi bana ngasaidagi wahay amata haidana tumina ungduna famlakliba si kuirabani. Mataududa ngaklapni yengduna hairai. Kaidorage? Hanglakliba adu ibom chakhumde magi oiba wakalamada tauringai magi nupina hairakliba adu tahaudrabani. Leiriba sef hongdana tumina sum leibaduda ibem cha amuksu hanglai. Kaidorage haibani? Handamaksu tadabadudadi makutta pairiba fido yansilamlaga mapuroibagi manakta changsinduna famdaraklaga masanomduna hairai. Haiba ngang batada kai sum ungduna leirise kaidorage haiba? Masa soglakpa duda ibohal khangpri khangi amukta ujiba migi typeta ibem chada munne yenglai. Moipa hauzikta de ibohal gyan lai aduga isuk suktana lei mapukningda sukhali tongpoka thengnarakpa adu tamsira tamloisira haina tamluragana amu ibem chana pakhatkadra tamhaudragana amu ma leifam chafam khangloiduini. Amabu oiro tamlagi khanduna jinwal anidu kangba horakpada. Mama! Ho mama! Sylviana kaurakpa tabada haigi khanna kanglama jinwal adu pakshinkri aduga kauduna lakliba machagi maikai yengna ngasaidagi ungduna leibadugi lana khankidanaba hairai. 12 siluraga pemse makadi Manipur mapanda tamansira khanbani. Sida dum tamsanu kaidoge aikhoigi inaktagi lapna thamba yaba nate magi khungausida. Saramliba wari do tahaureduna Sylviana hairai. Kai ngawbunu mama? Kaisu nate se larik pau hairaga amuk kaidoraba? Paduni wamta haige tawraga. Kai wanu? Haige tawbani nui anigi sabtrasi ubada talle haidoba. Bem, kai haige haibanu nangbo? Ngasi kaktang ngantana tumlage larik paararoige ba? Kaiginu bem? Pukse nabagumna taweba aduini natradi nongala phaba orisu paaradawni. Magi larik paningdabagi kadarse mahore. Asengmani thazada male. Mapagi manakta famlai aduga mapagi makut paiduna hairai. Ko papa, ko ne. Pukse nage taweba aduineba. Ngasigidi kayam tawramba? Aina haibani yade aduga khangdemta. Haiduna fet tawraga chakki ibohal machagi matauda nungsina yengduna leihawi wa mata haidre. Ibem chana. Masigi angangsine nongmata fazana larik pabase khangdrabani. Exam nina tharisisu amatte iramoi. Haidriba khoitrasiga padriba khopadasiga karibu haidana iramdoino. Sidaneba moipana Manipur mapana tamhanba kaina mangmanglamnisi. Job sidane pass ta honbirakpa haina niyu. Farese ai sasi yam chokthei tumage nang angangi manakta ngihak changbirucho. Hairaga phamungde hipthakre. Sylvia ngasigi wakhal nungaiba natte adunabu larik pararoigi puknai haina haizilaga nganna tumnaba tawribani. Larik parasu makoktadi karimta changlaroidabanina padre phone dusu paiduna nganbada text thasira tharisira haina khalli. Ngasai nganbagi mawongdudasu ikairaduna text call amatta tawdre nganbana oina tawrakpra yenglage khanna ngairi. Puknai haizin krabanina larikti padre phone lakpa ngaibu oina hipthare ibem chasu machabu yengsinba changlai tumduna leiramba du ubada. Bem nang sidiba
Mama, ai pukse yam nabay ni haibani. Kamay na narino hairo, nangi papadane, hidak lehalunaba. Yarni, lehalurano, ngayagtang tumaga ahing hawgalaga orasu ay paragi larikto. Yam padawri, hawzik fawa paningdabagi nasinaribado. Mama nang khangbra nasinari ni harido, mi asingbai ni narise. Nangne exam ke hek pass tawraktraba aina phutabadi yengo. Namanabi singdi hawzikse mai hawkaini paramdoise. Nangna masidaista kadar phada tawraga leiri. Napasisu ngasidi karimta hairakidre. Nangsu nangna harika yarena nongma nongmagine usitabasi hele. Mama na haribadu taningde haibagumna phaijuptuna makok adu kupsinki. Asengbagi mabuk naba nate kadar oiramgani khangbana ibemcha hoisu nai haibada thawa sadabani. Hairasu oiraroi khangbana makata na nganglamdri. Machana larik paba sangbibado padrabanina masu tumlurage haiduna thokre. Mamit adu tumsindana phana thengla phawba nganbagi call message ngaibani adubu ilak laktabaduda nungaitaba sum henjilai mana oina hekta call tawshilage haiduna khali mana call tawdringai message ama lai message tu ubada haraukre ngasaidagi nungairamdaba khuding nganbagi message ama ubada mangkre markem torongge nokfet tawna message reply piki pas makra hele message ta ki banga hek leibaga call amuk tawsilai full mark tormadi kari kaige kai di kemta tuga kai gi tormjiba haita baini ngasai ngoda korktridna kaige mana haige khanba wahaidu nganbano oina hana hairakpaduda khumpham khangdre nupido kaigino haibani engonda korktrido aidi kaibini nangsu aida kausu kaubirakte aisu kairaba mathangni kauragi nangna ifuni haibani ko ai kawi mathangdadi nanakta hana changlak tare ai fuhanaba hoi phuge miya mustabagi udi yolaga sipani kaino u haibana tiye nang haiba hodni aisu u yolaga sitle haisi aina maharaga aina maharaga Sylviana haibaga chap manana matok tamlakpa aduda nupi madi nungsiba sauningba nokningba ahuma punsinkre makut aduna mon aduda tapli nalaga mitaw amuk tamle kanagi mitaw nang naigi mitaw tamli dudi chao dudi chak pidre nang oina chao aibudi chak chareda chak chabra hangba sadana amuk lana haire ngan besu noklaga aidi chak charba hanglaklibe khalure khani nangdi nakok chakpanina kokpu kamaina chak yadorige anghawi nangbo is ay anghawi nate nang seidi anghawi rana khalure kok chakpa yai haiduda khani nangdi sono subanina adudi thamage palakpa duda pakhatna hairei thamganu kai wari sakse aino Sylvia ikaire kai haina pakhum pini khangre ikai famsu thokpani nuksinaba nupa nupi wari sanabadabu kari wari sakisino hairabadi sauba haibase masana tabani adubu Sylvia di sauningbadi pokludre supnatangi ikai zabani ngasaidagi mana phajinduna wari sabagi mawngni nganba amuksu hairei wari sananingai leitabai natro kokchai chakti sono chichude sumaina lerise Sylvia ngaktang tumina leiraga tapna hairei kaidorino hauji tumge tori larik padraba padre kaigi padrino sum padrini ado thamage Sylvia su tapna nganba khonjal piklap nungsina kaurei Nungcthoi fazana tumoko
ꯐꯣꯟ ꯊꯝꯈ꯭ꯔꯦ ꯁꯤꯜꯚꯤꯌꯥꯗꯤ ꯉꯥꯟꯕꯒꯤ ꯋꯥꯈꯜꯗ ꯄꯨꯔꯥ ꯉꯥꯎꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯉꯥꯟꯕꯒ ꯁꯤꯜꯚꯤꯌꯥꯒꯁꯨ ꯋꯥꯔꯤꯗꯤ ꯇꯣꯏꯅ ꯁꯥꯟꯅꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯝꯗꯥꯏ ꯉꯥꯏꯍꯥꯛ ꯉꯥꯟꯕꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯩ꯫ ꯑꯇꯩ ꯃꯇꯝꯗꯗꯤ ꯀꯣꯜꯁꯨ ꯇꯧꯔꯛꯇꯦ, ꯃꯦꯁꯦꯖ ꯊꯥꯔꯛꯇꯦ꯫ ꯁꯤꯜꯚꯤꯌꯥꯅ ꯊꯥꯔꯕꯁꯨ ꯍꯟꯕꯤꯔꯛꯇꯦ꯫ ꯁꯨꯞꯅꯇꯪꯒꯤ ꯅꯨꯃꯤꯗꯥꯡ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯁꯤ ꯅꯠꯇꯅ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯏꯕꯣꯍꯜꯅ ꯑꯣꯐꯤꯁ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯇꯣꯝꯄꯣꯛꯈꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯍꯜꯒꯤ ꯒꯥꯔꯤ ꯎꯕꯗ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯃꯥꯡꯗ ꯃꯈꯣꯏꯅ ꯊꯠꯇꯨꯅ ꯂꯩꯔꯕꯅꯤꯅ ꯏꯕꯣꯍꯜꯁꯨ ꯎꯄꯥꯏ ꯂꯩꯇ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯀꯨꯝꯂꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯀꯩ ꯂꯩꯔꯒꯦ? ꯇꯣꯝꯄꯣꯛ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯕꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯪꯂꯤꯕ ꯑꯗꯨ ꯏꯕꯣꯍꯜꯁꯨ ꯇꯞꯅꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯇꯣꯝꯄꯣꯛ ꯔꯟꯖꯤꯠ ꯄꯨꯟꯅ ꯏꯕꯣꯍꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯒ ꯂꯩ꯫ ꯇꯣꯝꯄꯣꯛꯅ ꯅꯪ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯅꯤ ꯈꯟꯕ꯭ꯔꯣ? ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯇꯨ ꯀꯥꯎꯔꯝꯂꯅꯤ ꯅꯤꯡꯕ꯭ꯔꯣ? ꯇꯣꯝꯄꯣꯛ ꯃꯆꯤꯟꯕꯥꯜ ꯑꯅꯤ ꯎꯝꯁꯤꯟꯅ ꯌꯥ ꯎꯍꯟꯗꯅ ꯅꯣꯛꯂꯒ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯃꯥꯏꯊꯤꯍꯟꯕ ꯇꯥꯔꯦ ꯍꯥꯏꯔꯒ ꯈꯨꯠꯇꯨꯝ ꯇꯥꯗꯨꯅ ꯏꯕꯣꯍꯜꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯊꯤꯟꯖꯤꯜꯂꯤ꯫ ꯏꯕꯣꯍꯜ ꯃꯃꯥꯏꯗ ꯅꯥꯜꯂꯒ ꯂꯩ꯫ ꯈꯨꯠ ꯍꯟꯒꯦ ꯍꯥꯏꯅꯗꯤ ꯈꯟꯗꯦ꯫ ꯌꯥꯔꯗꯤ ꯏꯐ ꯐꯖꯅ ꯍꯥꯏꯔꯒ ꯇꯣꯝꯄꯣꯛꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯍꯣꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯇꯣꯝꯄꯣꯛ, ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕꯗꯨꯒꯤꯗꯃꯛꯇ ꯋꯥꯈꯜ ꯐꯠꯇꯕ ꯈꯜꯂꯨꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯇꯨ ꯅꯆꯥ ꯂꯩꯔꯝꯂꯅꯤ, ꯑꯩꯁꯨ ꯏꯇꯨ ꯏꯆꯥ ꯂꯩꯔꯦ꯫ ꯅꯪꯁꯨ ꯅꯇꯨ ꯅꯆꯥꯒ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯧ꯫ ꯇꯣꯝꯄꯣꯛ ꯎꯁꯤꯇꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕꯗꯨꯁꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯌꯥꯔꯣꯏꯗꯕ ꯃꯦꯃꯣꯔꯤ ꯑꯃꯒꯨꯝꯕꯅꯤ꯫ ꯍꯧꯈꯤꯕꯗꯣ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤꯁꯦ ꯃꯄꯨꯡ ꯐꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯣꯏꯅꯤ꯫ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯏꯕꯣꯍꯜꯒꯤ ꯃꯕꯨꯛꯇ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯛꯏ꯫ ꯏꯕꯣꯍꯜ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯔꯟꯖꯤꯠ ꯆꯪꯁꯤꯟꯗꯨꯅ ꯏꯕꯣꯍꯜꯒꯤ ꯐꯨꯔꯤꯠ ꯀꯣꯂꯔ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯏꯕꯣꯍꯜꯗꯨ ꯈꯔꯗꯤ ꯐꯨꯕꯤꯔꯦ꯫ ꯏꯕꯣꯍꯜ ꯈꯨꯠ ꯍꯟꯕ ꯉꯝꯗ꯭ꯔꯤꯉꯩ ꯑꯅꯤꯗꯨꯅ ꯍꯥꯟꯅ ꯐꯨꯕꯤꯔꯦ꯫ ꯏꯕꯣꯍꯜ ꯑꯉꯝꯕ ꯎꯄꯥꯏ ꯇꯧꯗꯨꯅ ꯑꯅꯤꯗꯨꯗ ꯈꯨꯠ ꯊꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯔꯟꯖꯤꯠꯅ ꯏꯕꯣꯍꯜꯒꯤ ꯃꯈꯨꯠ ꯐꯥꯗꯨꯅ ꯇꯣꯝꯄꯣꯛꯅ ꯑꯃꯨꯛ ꯐꯨꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯦ ꯇꯣꯝꯄꯣꯛꯇ ꯇꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯄ꯫ ꯇꯣꯝꯄꯣꯛ ꯎꯞꯁꯤꯟꯗꯨꯅ ꯇꯥꯏ, ꯀꯅꯥꯅꯣ ꯍꯥꯏꯅꯁꯨ ꯌꯦꯡꯈꯠꯂꯛꯏ꯫ ꯆꯤꯡꯂꯦꯟ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯏꯕꯣꯍꯜꯕꯨ ꯏꯟꯊꯣꯛꯂꯒ ꯔꯟꯖꯤꯠꯇ ꯑꯣꯟꯁꯤꯟꯅꯕ ꯇꯧꯔꯛꯏ꯫ ꯏꯕꯣꯍꯜ ꯑꯅꯤꯗꯨꯅ ꯈꯔ ꯐꯨꯕꯤꯈꯤꯕꯅ ꯃꯁꯥꯗꯨ ꯆꯩꯅꯥ ꯐꯥꯎꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯤ ꯑꯍꯨꯝꯗꯨ ꯑꯃꯅ ꯑꯃꯗ ꯈꯨꯠ ꯊꯥꯅꯗꯨꯅ ꯐꯨꯅꯔꯤ꯫ ꯑꯅꯤꯗꯨꯁꯨ ꯈꯔ ꯁꯣꯛꯂꯦ, ꯆꯤꯡꯂꯦꯟꯁꯨ ꯈꯔ ꯁꯣꯛꯂꯦ꯫ ꯑꯅꯤꯗꯨꯁꯨ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯟꯁꯨ ꯑꯁꯣꯛꯄ ꯃꯃꯥꯏ ꯑꯗꯨ ꯅꯥꯟꯗꯨꯅ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯏꯕꯣꯍꯜꯕꯨ ꯁꯧꯔꯒ ꯒꯥꯔꯤ ꯀꯥꯍꯜꯂꯤ꯫ ꯏꯕꯣꯍꯜ ꯇꯞꯅ ꯍꯪꯂꯛꯏ꯫ ꯀꯗꯥꯏ ꯁꯣꯛꯀꯦ ꯅꯪꯗꯤ? ꯆꯤꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯩꯁꯨ ꯁꯣꯛꯇꯦꯗ ꯇꯥꯃꯣ, ꯑꯗꯣ ꯍꯧꯖꯤꯛꯀꯤꯁꯤꯡꯗꯨꯕꯨ ꯈꯪꯗꯦ꯫ ꯆꯤꯡꯂꯦꯟ ꯉꯛꯅ ꯑꯗꯨꯒ ꯀꯝꯗꯧꯅ ꯇꯥꯃꯣꯗ? ꯈꯪꯗꯦ ꯑꯩꯁꯨ ꯍꯥꯏꯔꯒ ꯑꯁꯣꯛꯄ ꯃꯀꯣꯛꯇ ꯄꯥꯏꯗꯨꯅ ꯆꯩꯅꯥ ꯈꯥꯡꯕꯗꯧꯅ ꯇꯧꯔꯤ꯫ ꯆꯤꯡꯂꯦꯟꯁꯨ ꯃꯈꯥ ꯋꯥꯍꯪ ꯇꯧꯗ꯭ꯔꯤ꯫ ꯃꯁꯛ ꯈꯪꯅꯗ꯭ꯔꯒ ꯀꯝꯗꯧꯅꯅꯣ ꯍꯥꯏꯅ ꯈꯟꯖꯩ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯤ ꯍꯥꯏꯕ ꯆꯤꯡꯅꯕꯁꯨ ꯄꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯐꯣꯡꯗꯤ ꯐꯣꯡꯗꯣꯛꯇ꯭ꯔꯤ꯫ ꯗꯣꯛꯇꯔ ꯍꯥꯟꯅ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯃꯛ ꯄꯨꯟꯅ ꯆꯠꯇꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯇꯧꯔꯒ ꯃꯥꯒꯤ ꯇꯣꯉꯥꯟ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯁꯤꯜꯚꯤꯌꯥꯁꯨ ꯃꯄꯥ ꯍꯜꯂꯛꯇ꯭ꯔꯦ, ꯇ꯭ꯌꯨꯁꯟ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯃꯆꯥꯗꯨ ꯄꯨꯗꯨꯅ ꯃꯊꯟꯇ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯁꯤꯜꯚꯤꯌꯥꯅ ꯃꯌꯨꯝꯗꯒꯤ ꯊꯧꯗꯣꯛꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯕꯣꯍꯜꯁꯨ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯏ꯫ ꯁꯨꯝ ꯊꯧꯔꯛꯄꯅ ꯁꯤꯜꯚꯤꯌꯥꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯤꯡꯂꯦꯟꯒꯤ ꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯆꯤꯡꯂꯦꯟ ꯁꯣꯐꯥꯗꯨꯗ ꯐꯖꯅ ꯐꯝꯂꯒ ꯃꯤꯡꯁꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯑꯁꯣꯛꯄ ꯃꯃꯥꯏꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯜꯚꯤꯌꯥ ꯉꯛꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯆꯤꯡꯂꯦꯟꯒꯤ ꯃꯥꯡꯗ ꯂꯦꯞꯂꯛꯏ꯫ ꯆꯤꯡꯂꯦꯟ ꯃꯈꯨꯠꯇ ꯄꯥꯏꯕ ꯃꯤꯡꯁꯦꯜꯗꯨ ꯊꯝꯈ꯭ꯔꯒ ꯁꯤꯜꯚꯤꯌꯥꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯁꯦ ꯍꯤꯗꯥꯛ ꯑꯝꯇ ꯇꯩꯕꯤꯔꯛꯀꯦꯔꯥ? ꯁꯤꯜꯚꯤꯌꯥ ꯆꯤꯡꯂꯦꯟꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯥꯔ? ꯇꯩꯔꯣꯏ
ꯁꯤꯜꯚꯤꯌꯥꯗꯤ ꯆꯤꯡꯂꯦꯟꯒꯤ ꯃꯇꯧꯗ ꯏꯉꯛꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯪꯂꯕꯁꯨ ꯄꯥꯎꯈꯨꯝꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯋꯥꯍꯪ ꯑꯣꯏꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯂꯩꯕꯅꯤ꯫ ꯆꯤꯡꯂꯦꯟ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯇꯩꯔꯣꯏ ꯍꯥꯏꯔꯣ? ꯈꯣꯟꯖꯦꯜꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ, ꯍꯣꯏ, ꯇꯩꯒꯦ꯫ ꯆꯤꯡꯂꯦꯟ ꯃꯣꯂꯣꯝ ꯑꯃ ꯁꯤꯜꯚꯤꯌꯥꯗ ꯄꯤꯔꯛꯏ, ꯑꯗꯨꯒ ꯇꯩꯔꯛꯑꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯃꯣꯂꯣꯝ ꯑꯗꯨ ꯂꯧꯔꯒ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯞ ꯅꯣꯟꯊꯔꯒ ꯆꯤꯡꯂꯦꯟꯒꯤ ꯑꯁꯣꯛꯄꯁꯤꯡꯗꯨꯗ ꯇꯞꯅ ꯇꯞꯅ ꯇꯩꯕꯤꯔꯛꯏ꯫ ꯆꯤꯡꯂꯦꯟ ꯅꯥꯕ ꯊꯨꯞꯄꯒꯤ ꯃꯌꯥ ꯆꯤꯛꯂꯒ ꯈꯥꯡꯉꯤ, ꯑꯗꯨꯒ ꯃꯃꯤꯠꯇꯨꯁꯨ ꯁꯤꯜꯚꯤꯌꯥꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯁꯤꯜꯚꯤꯌꯥ ꯍꯤꯗꯥꯛꯇꯨ ꯇꯩꯅ ꯇꯩꯅ ꯑꯃꯨꯛꯁꯨ ꯇꯞꯅ ꯍꯪꯂꯛꯏ, ꯁꯥꯔ, ꯁꯤ ꯀꯃꯥꯏꯅ ꯁꯣꯛꯂꯤꯅꯣ? ꯆꯤꯡꯂꯦꯟ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯍꯥꯏꯔꯛꯏ, ꯋꯥ ꯍꯪꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯨꯃꯤꯟꯅ ꯍꯤꯗꯥꯛ ꯇꯩꯒꯦ ꯍꯥꯏꯕ꯭ꯔꯣ? ꯁꯤꯜꯚꯤꯌꯥ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯀꯃꯥꯏꯅ ꯁꯣꯛꯂꯤꯅꯣ ꯍꯪꯂꯁꯨ ꯌꯥꯗꯕ, ꯃꯈꯨꯠꯇꯨꯁꯨ ꯌꯥꯎꯅ ꯁꯣꯛꯄꯗꯨꯗ ꯇꯩꯕꯤꯕꯩ ꯋꯥꯅꯤ, ꯅꯠꯇ꯭ꯔꯗꯤꯕꯀꯣ ꯇꯩꯔꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯏ ꯀꯥꯔꯛꯇꯅ ꯑꯁꯣꯛꯄ ꯃꯃꯥꯏꯁꯦ ꯍꯜꯂꯒ ꯈꯨꯖꯤꯟꯁꯤꯅ ꯒ꯭ꯔꯣ ꯒ꯭ꯔꯣ ꯍꯣꯠꯂꯝꯖꯅꯤ꯫ ꯑꯩꯕꯨ ꯇꯝꯕꯤꯕ ꯑꯣꯖꯥꯅꯤ ꯀꯥꯏꯅ ꯅꯨꯡꯉꯥꯏꯕꯤꯗꯗꯅ ꯃꯇꯦꯡꯒ ꯇꯧꯕꯤꯔꯦ, ꯑꯗꯨꯒ ꯃꯥꯒꯤꯁꯤꯕꯨ ꯃꯤꯅ ꯐꯨꯕꯤꯔꯛꯄꯕꯨ ꯃꯥꯟꯈ꯭ꯔꯦꯗ꯫ ꯑꯣ, ꯃꯤꯅ ꯐꯨꯕꯤꯔꯛꯄꯗꯨꯗ ꯏꯀꯥꯏꯗꯅ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯩ ꯑꯣꯏꯔꯝꯅꯤ ꯁꯥꯔꯒꯤꯁꯦ꯫ ꯈꯪꯉꯤ ꯈꯪꯉꯤ,